khamenlokta nongmai kapnabada kuki mari sire khulngakpa ahum sokle yum kaya mai thakhre khulngakpa mapan yata kiba khamenlokki church khulngakpa singna loisinkhre Imphal East District ki Sagolmang Police Station konba khamenlokki area da khulai matik chana paiba maitai khulngakpa singa kuki militant singa akanba mawongda nongmai kapnabagi thodokta kuki mari sire kaya ama sokle khuthongnabagi thodoktuda khulngakpa ahum su sokle Mamang chahigi Jun tara marida maitai athoba mapari mapal kuki militant sing nongmai kapsinduna hatkiba I thakpa church adu maitai khulngakpa singna ngasi numidang wairam thukaiduna mang takhankhre press na phangba pauna hai ngasi ayuk anganba pong ahumam tabada kuki militant singna afaba makalgi khusukulai sing season aduna khamenlokta khulngakniba maitai khulngakpa singda bom yauna landarakhi khudakta maitai khulngakpa singna handuna kapadagi chauna khuthongnaba adu ngasi ayuk pung taruklom taba fawa chathaki khuthongnaba aduda maitai khulngakpa singna kuki militant sing adu Kangpokpi district ki Cycle Police Station konba satang singsang pareng fawa takthokhi khuthongnaba adu kuki militant mari hatpangamki aduga kaya amana asok apan yauramba yai haina panari matam kaya gi mamangdagi kuki militant singna singsang pareng aduda season aduna lakiba bunker mari maitai khulngakpa sing khudum chanbaga loinana thugairamki adubo cycle lomdagi kuki militant sing tongba gari ahum mari rom sangsilakpa lakpa ubadagi maitai khulngakpa sing adu handoraklaga mafam chaba yengduna mikupna hum singna sem saduna leinaki hairi kuki militant sing takthok luraga tampak lomda halakpada maikai kayadagi kuki militant kayana ambush toksilaki ambush aduda khulngakpa ama mamaida panduna soki aduga atopa khulngakpa amana manangalda panduna soki atopa khulngakpa amana makhongda khajik khaktamak soki asokpa ahum adugi manungda ani khaktamak hospital da yawraki manangalda panduna sokiba khulngakpa aduna siza hospital da aduga bom machena panduna mamaida sokiba khulngakpa aduna rims hospital da pukhatuna layeng laba matungda discharge tawkhre nongmai kapnabagi thodok aduda masing yamlaba khulngakpa sing mathang thomjinnarakhi Central Force singna khulngakpa sing de attack tawraktanabagi damak masing yamlaba nupi sing tholaktuna khurai lamlong sawongbung chanung pukhau taret khulna chingma mafam singda lambi thingduna thamki pausin makata na hai khamenlok maikai romda akan mamong da nongmai kapnare haiba pau famgodagi maikai kayadagi siba kidana khulngakpa kaya marum areiba khusukulai paina duna thomjilakhi chawrakna khulngakpa chamagi matakta changsin balanjang aduda matam sangna kuki militant sing makoigi mayungumna leiraklaba khamenlokki area sing takhaiba ngamki social media gi platform khara da viral chalakkiba pau matung inadi ngasi numidang wairam khamenlokki area da leiba kuki gi mayum mayam ama mai thakhre Maduda sunatana haukiba chahigi Jun tara marida maitai khulngakpa athoba mapari mapan hatkiba church adusu khulngakpa singna excavator season aduna thugaikhre adumakpo midna uba natraga police tagi chapchaba report ti ngasi numidang fawba phangba ngamdri amaromda Manipur police control room dagi thadorokpa cherol amagi matung inadi khamenlok area da ngasi sakhangdaba sing khut thongna kiba aduda miyoi ama leikhidre hairi